Ensang manamsi paudi neire hei bai. Yam thajadi bai. Sumai thongai ramne gaje. Kai daino sidi online thabangni da. Pi ngai digi hongna ne. Ima sa thonga da kanda aina atani thongi ji. Tan bu sa de ne. Khu cheje sumai thongai ramoyi. Kari ba. Aina ngakta thongai do hairamoy ba. O thongbodi thonge. Aku sini thong thak to bodo yam tangali dana. Adui haibi bawani. Nang soiro hengang nang yam haujarak sanu. Phamido to mina dum phamba yadro. Nausa. JB. Ising thaksi se. Ah, thank you miss. Yare, tawrano. Nasado lo intindok pa tare. Taujing. Babung nauji oiba hair condition je yam lo re babung masigi da mutan babung nei bu makha tam da ba haiba do ibungo ana babung gi na ble haiba se babung na khang gi engon da haiba ni adubu hanjin aina thaina bo hanagi matam du da aina yar madi hoji babung gi film je siong ni gksolo mai ko babung Miss. Howjik chala doiro. Anh ngasi chapa tare. Hoi. Adudi phajana chalo ko. Miss. Ay halapa phabu didi. War suwana ngabiramu ko miss. Ay ngasi miss ta sibirang do likcha. Ay halakti phabu didi miss king aksam dagi khaklak thoki khangna ko. Miss, kau kau nasi? Hoi. Miss, jogi. JB. Ay soidana nangalak pangayram ko.